Churachandpur Torbung Kuldagi heroin number 4 stop case Kuntramapan Narcotics and Affairs of Border Police Station ge team amana fagat pang ngamkre. Kurumjari THINGBAIJAM SANATOMBI dagi MAMI TV News Update OBC. Manipur lenga ki Agriculture Department asinduna no magi oiba lomi singi training program ama ngarang khangabok ta leiba MMRC Park ta pangthokre. Rashtriya Krishi Vikas Yojana RLVY gi makhada pangthokpa training program aduda lomi singna chathok leiba faudi khanba amasung fauda taganba lainatilna singi matangda akhang ahai singna macha khaina takpi tambi ki. Manipur lenga ki Agriculture Department ki AAO Dr. THINGBAIJAM thabakta gi potharba AAO Dr. SANATOMBAna training program aduda akhang ahai sing oina wangang ki. Manipur lenga ki Agriculture Department ki RKVY gi Assistant Imomachana RKVY scheme na lomi singda piriba kudong chaba kayana khangminaduna senthok leiba lomi amamam oiminasi haina phongdoki. Lomi Humfudra Rom na saruk yakiba training program aduda BJP ki State Kishan Morcha gi General Secretary O Sananingthau amasung BJP Thobal District ki Kishan Morcha gi President KSH Zitensu saruk yaki. Manipur lengak na sangsilakliba war on drugs ki saruk ama oina tha asigi tara marida miyoi amadagi heroin number 4 stop case Kuntramapan Narcotics and Affairs of Border NAP Police Station ki team amana fagat pangamle hairi. Paraba miyoi adudi Churachandpur gi Torbung Kuldagi Mangkholen Haukip chahi nimfu apopa laikhidraba langkhomang haukip kawi hiramasi gi matangda police ki pau amana hai tha asigi tang tara marigi nungthil pung ahum makhairam taba aduwaida Bishnupur district ki manungchanba Kwakta bazar da na police ki team amana achat awok sing frisking checking chathabada angauba machugi bit car ama khamhalaba matung check tobada heroin number 4 sing adu stop case Kuntramapan da haptuna purambadagi fagat khibani. Faraba miyoi adu na police station da makataba investigation gidamak case ama register tawkre haina pau asina makatarakli. Directorate of Settlement and Land Record ki ayaba yaudana jamabandi isu taramba SDC Lilongda Supervisor Kanungo SK Oiba MD Sahadut Khan kauba miyoi ama ngarang CJM Imphal West ki court na tha asigi kunmapan fauba nimit 15 judicial custody remand pibadagi jail da thajinkre. Faraba MD Shahadot Pulamfel PS ke team amana court asida judicial remand pibinaba prayer galoina na puthorakhi. Ayogi report ki matung ina mahakna Directorate of Settlement and Land Record ki ayaba yaudana map semdok sadok laga lam onsin naba hotnaramba thodokta chenariba asem Brazamani gi mingda jamabandi isu taramki. Mahakna ming onsinaba khakta natana jamabandi aduda lamgi pak chawbasu hengathanki. Sahadot asi mamangdasu crime tarombagidamag Thobal amasung Lilong PS na tungan-tungan ba FIR lokatuna case daily hairi. Mahak habitual offender oibana case asigi investigation da henna kudong chanaba judicial remand PBU haina court ta prayer tawki. Court na ayogi report adu kupna tarba matungda MD Shahadot bu tha asigi kunmapan fauba nimit 15 ni judicial remand pikhibani. Patriotic Writers Forum PAWF Manipur na chahi khudingi Manipuri lon na India ge Nipan suba schedule da chankhiba numit August ke tangkun imalon ge numita langthokna lakpa tongan ba award singidamag Manipur amadi Manipur gi wangmada khundariba Manipuri lol gi aiba aibi sing ina iba nebak ingba wari macha sing thajinlakna ba PAWF na thadorapa cherol amana khangalakli. Wari macha sing adu kay samtong hadam narak machin Tidim Road Imphal da leiba ipak of said press ta natragana forum gi office ta thenglabada July gi tang 10 phawgi manungda thajilakpa yagani. Wari macha thajilakpa matamda aiba aibi gi biodata passport photograph amadi fazana computer da namthoklaba wari macha adugi copy ahum thajilakadabani hairi. Manipur gi maming leraba pena gi oza miyamna guru pena mangi harga hena khangnaba Padma Shri Khangemba mangi ngasi ikhang hangodana leikidre.
Lekhidraba Guru Penamangi Kumza Lisingama Chamapan Kuntaret November Tang Nipanda Imphal West District ki Lambalda Poke Apopagi Mamingna Kangembam Tomai Kawi Kumja Lisingani Taramatoida India ki Civilian da Piba Marie Suba Khwaidagi Wangba Award Padma Shri Lanthokiba Guru Penamangina Fangkiba Award Singi Manungda Sangit Natak Academy Award Manipuri Sahitya Parishad Sanman Nachingba Panbayai Guru Penamangina Lekidabada Manipurgi folk music da mensinba ngamnaroidaba achoba mangjaba ma oheuragani Mahak na khudol tamnamba mapal naidraba khudol sing asibu MAMI TV gi managing director Ozit Kumar Elangbam na ikai khumnaba utpagaloinana nungaitabasu ulakle 18th June Uprising 2001 da Thawai Katkraba Athoba Singbu Malem Pumba Kanghanabagi Wakhalonda Delhi dagi Imphal tamna bike rally chatkiba social activist Daina Mayang Lembam ngarang anisuba numita Varanasi yaukre Varanasi da mahapu Indian Air Force ki team na taram na okpagaloinana achamba thoram amasu pangthokre Arabada maroiba pau amuhana Churachandpur Torbung Khuldagi Heroin number 4 stop case Kuntramapan Narcotics and Affairs of Border Police Station ge team amana fagat pang ngamkre Matang asida hawjiki oina di news update resinjare makhataba pawgidamak numit yung bapong 12 gi English news update miyang taminasi